ngasi phong ki batuan tuan ba manipuri si phong sing dagi maru oi bi i pausing khonga charaga manipur top channel gi meke digi ma'am da thamjigi ahan bada mass testing the negative oi ba miyoi sing vaccine kap lagani khurai e sida hayeng jun tareta gi hoduna numit manga ni sumna sathagadori ba mass testing kam vaccination program sida negative result laklaba covid vaccine kap triba miyoi sing khudakta vaccine kap lagani haina assembly segment covid awareness and enforcement committee khurai gi coordinator amba sanjamamna phongdorakli ramasigi matang na mahak na makha taraduna hai khurai ac gi mla l susindro gi miyeng makhara district administration imphal east cmo imphal east amadi laikai laikai gi club sing khusamnaduna sathagadoriba mass testing cum vaccination program asi kongpal kongkham laikai makha community hall pangthokani thasigi nipanda top khonang khongda jun mapanda konsam laikai jun taradana ima lai khurembi sanglen khurai sajor laikai da amasum jun taraga mathuidana moirang kampur pangthokani sathagadori mass testing asida negative result laklaba covid vaccine kap triba miyoi khudakta vaccine kap tholagani haina supali atopa paw manamu naha amasiraga leiramle Imphal West ki pasoi da leiba chekon ama da thabak subu yawba naha ama ngasi ayuk thariya laga siramle press na phangma paw da thariya laga siramlaba naha adugi maming pungsubam nawba singa sei taraga mapan apokpa manglem jaw kawi loang sangmam dagini miye sima ki mama mapa ga punna pasoi da leiba LSS Brickfield da leiraga sek sabagi thabak subu miyoini yawbani amasu mark se kon sida thabak subu singi quarter oina thamba sangamagi ahangba ka amar tharuyalaga siduna lerambada ngase ayuk pung 8:30 rom taba matamda thengnarakibani atopa tentakpa pawmana Kamjong district headquarter di supnatagi ambulance masa amakhaktamak lairi KDCC Kamjong district headquarter da head office oiriba Kamjong district coordination committee KDCC gi co-convener letkhauksai mate amasum general secretary ngatang mi khungyo na punna khuyek biduna thadorakiba sirol amada haujuk mayong nariba pandemic asigi phibam asida matik sabagi wafamdi lapna thamkhraga Kamjong district headquarter da supnatagi apikpa ambulance amakhaktamak leidi haina pausna makhatari amaromdanamo India ra thengnakiba covid ki B.1.617 mutation gi strain ama variant of concern oina laukthokre India ra thengnariba COVID-19 gi tuan strain singi manungda B.1.617 asi yamna hena sandokkanba amadi hena phibam lusinna naba singi oithokpa leiba maramna malem gi oina sectionanaba variants of concern amani haina World Health Organization WHO na lakthokre pausna makhatana hai COVID-19 gi B.1.617 strain asi India ra ihan hanboina thengnakibani atopa pau khranamo Northeast State sing da akan manong tarabi yana leiri Indian Meteorological Department IMD na phongdorakibagi matung ina leiba asiga awanglongpok thangmo sarukta leiriba state sing da akan manong lakriba June tara phawbada tarabi yai hairi All India Weather Summary and Forecast Bulletin na thadorakpa report amagi matung ina Sikkim Arunachal Pradesh, Assam, Meghalaya, Nagaland, Manipur, Mizoram, amasum Tripura gi saruksingda pungda kilometer kunthra dagina nifu yangba nungsit ka loinana akan manong tagani IMD nasu yamna kai hena kan manong Sikkim, Assam, amasum Meghalaya gi sarukta taraba yana leidi aduga Arunachal Pradesh, Nagaland, Manipur, Mizoram, amasum Tripura dana mayai oirap kan manong tagani so haidi IMD gi prediction gi matungina Assam, Meghalaya, Nagaland, Manipur, Mizoram amasum Tripura lakliba June 3 akhak araw yauna nonglei nungsit tawrabi yai haidi June 9 dana Sikkim, Arunachal Pradesh amasum Assam da akan manong saitheng pigani aduga June 9 dana Meghalaya amasum Sikkim da akhak araw yawba nong sugani aduga June 10 dana Assam amasum Meghalaya da akan manong sugani haina department asina phongdorakhibaga loinana hairiba matam asida awangnong pok thangba sarukta leiriba state singi miyamna mikup nahom singna lainaba appeal starokli haina pauksi asina makhatana phongdorakli atopa pawmana Tripura da class 10 12 ki board exam sing cancel taunaba demand tawkhre Tripura da haujuk leiriba COVID-19 gi phibam yengduna Tripura Board of Secondary Education
TBSE na conduct tauba class 10 amasum 12 examination sing cancel taunaba state asigi hanagi education minister amasum sitting gi PI AM gi MLA Tapan Satraboti na demand taukhre Satraboti na phongdorakhibada June amada central government na CBSE amasum CISCE na school living exam sing cancel tauki amasum result lauthokpa yananabagi dama evaluation gi tongan method sing puthokna bohonari toigum mungsum aikhoi gi TBSE authority na hiram asomda wan thok leiba khongthang amata lakhotana leidi haina pawsina su phongdorakle amarom danamu Delhi gi hospital sing nungti gi oina post covid na naba patient kunga manga dagi kunthra phawbagi sangna nauna layengna ba pukhatna rakle Delhi da hauzik novel COVID-19 virus ani subo web sandorakpagi sang yamna nemtharaklabasu itha thajadaba mongda post covid na naba patient nimit khudingi oina kunga manga dagi kunthra phawbagi sang layengna ba union territory asigi hospital singda pukhatna rakle haina agency gi paw amana phongdorakli Union Territory gi asida handak mar COVID-19 naba miyoi sing layengna bagi pukhatna rakpagi sang nemtharaktuna Aam Aadmi Party gi sakar maruoina National Capital Region asigi Chief Minister Arvind Kejriwal na COVID ki lantheng mai pakle haina claim tawkraba matung numit ikan kanadana COVID layengbada phaba ngamdraba patient sing mucormycosis natragana black fungus makhatana amuk narakle haiduna hospital singna nahounana pukhatna rakhibani phiba masida AAP sarkarna nauna matha saba hore hainasu pawsina palli amaromdana mo Uttar Pradesh Mikhal gi mangoinana sarkar pairiba BJP da songsinana bu khonaramba BSP lawmaker ani tanthokre mathang sahida pangthokadoriba Uttar Pradesh ki state assembly Mikhal gi mangoinana sarkar pairiba state asigi BJP state unit da songsinana bu khonarami haiba opposition Bahujan Samaj Party PSP Leader yauna party asigi lawmaker MLA ani anti party activities ki SARS the party asidagi tanthokre haina agency dagi phangma pawmanu sumakhatana phungdorakli amasu pauksi singgi marueba I pausin khongotjaraka na share tawba loireba matung asida mayam da hena kanagani khanba loksingi pukai mayam da health tips angkatang mayam da thamjaramge mayam lo phoktamina si haina su channel asigi makedigi mayam da thamjari COVID-19 na narubadagi mahau amasu manam khangdaba karamna Farak hangadagi haibisigi matangdani miyam share tawjugaduribisi COVID-19 infection gi ihan hanba khudam sangdamasi anosmia haina su khangnaba manam amasum mahau mangba natragana khangnaba haibisina anamba matamdo ehali miyoi kharagi oinadi manam mahau mangba si khaktangna masar virus asi yauri haibigi khudam sangdam oiba yawi manam amasum mahau phawdaba haibisi yamna wakhal nungang ningai oiba phibam amane aduga phibam asi ka hena kuina mayungna duna lairagana hena nuaitaba pohannaba maram ama oi anama matamda mahauna khangdabana khara thuna pharakalli aduga manam khangdaba haibisina pharakpada khara kuina jangalle miyoyama COVID-19 na narubadagi phagalakle hairagasu manam khangdabagi phibam adu adumak mayokna duna lairagadi kari tawgadage pakhumgidamak makhada yengminasi viral respiratory infection ama tawruraba matungda manam phawdaba haibisi anauba wafam amanate post viral smell loss viral infection tawruraba matungda manam phawdaba haibisida naton mahi senba amadi atopa natonga mari lenaba symptoms yawi adubo COVID-19 gi oinadi madunati masidadi manam amasum mahau mangba haibisina ahanba symptom heli COVID-19 virus asi nerve system yamna thuna attach tawbu sangya amasum virus aduna yamna laina natona yawrai amadi olfactory nerve attach toxili olfactory nerve haibisi natoni khwaidigi mathak thangba sarukta leiba manam ga mari leinaba sensory information singbu brand yohanbagi thabak tawba nap singni aikoina athumba asinba akhaba mandi ahawba mahau sing asi khangma ngami adubo aikoida manam phawdraba matamdadi angura masum serigi marakta khenaba khandokpa ngamde animak athumba posa amatama oigani toan study kya marumna suggest tawri madudi viral infection tawrubadagi olfactory gi mathau tawba ngamdraba miyoi singi oina manam singda ngahak ngahaki oina yamna toina
एक्सपोज तौबना मखोइबु मनम फाउदबगी फिबम अदुदगी रिकवर तौरकपदा मतेंग पांगमा ngami जर्नल ऑफ इंटरनल मेडिसिन दा पब्लिश तौखिबा स्टडी अमगी मतुंगिना पेशेंट सिंगी सार 95 ना था तरुकी मनुंगदा मनम फाउदबगी फिबम अदु फरई हाइदि पेशेंट अयामबगी ओइना SARS-CoV-2 वायरस ना olfactory neural circuit singda permanent damage thokanduna anosmia leptana thokwanbagi thawang thokwandabe yai miyoi kyana maina saklaba komla saba madi tilhaubu sem siktuna sabagumna sikpana singba aromatic chinjak sing sizinaduna makhoigi mangluraba mahaugi sense adu trigger tawnabo honabagi video kaya ama internet tholakli masi yengnabadadi mawong tadaba thawong ama oibe yai adubo kanabadi phangi haidi hairiba exercise asi olfactory training tawbuga cha manaba thabak tawbi haidi olfactory training na haksangi neuroplasticity bo utilize tawbi neuroplasticity haibasi haksang na anauba nap pathway sing form tawba ngambagi pangal adubuni haksang na anauba neural pathway sing sembada method sing asina mating pangi amadi asum tawbasina sense of smell adu recover tawi alpha lipoic acid vitamin A supplement sing amadi over the counter steroid nasal spray sing su sizinabada kanaba phangba yai olfactory training asi yumda yamna laina tawi yai amadi masi side effect amata lete masina smell fiber singbu amuk mathau tahonanabagi dama promote tawbada mateng pangi yumda ariba polam singdigi hana hekta manam namba hawiyai coffee perfume UV vanilla nungsi hidak long clove eucalyptus citrus natragana tongan ba essential oil singdigi hana hekta manam namba hawiyai hairiba polam singasi hek identify tawba ngamlakpaga atopa manam singda amuk makha sathaba yare COVID-19 na narubadagi phagalakpagi matam asi miyoy amaga manadi kanaguma miyoy kharana numit kharani gi manungna phagalai adu atopa miyoy kharana tharom na sangbayai COVID naruba matungna manam khangdabagi khudong sadaba mayoknaba miyoy sing parosmia gi side effects sing lerambaya parosmia haidiba phiba masina manam khangdabagi thawong adudi pharaklaba adubu posak adugi asengba manam adu phawbagi mahutta namthiba manam oina nambagi thawongni Parosmia gi matang da hena mamut tana khangnabagi damak lauksingi pukai matung tarakpada lakadaba issue sing ngaiminasi article asi reliable source ta yumpham oiraga phongmane adubu masina medical professional singi pautaki mahut sinanaba honabadi natte hainasu lauksingi pukai ngasigi contents na makata na phongdok pirei du myam hauji ko inadi matang sa luisinjarage maruiba ipau sing leragadi marak thana update piece rakena channel sigi mekai digi thamjani and thank you